Maya masih se agas ki tang traum do ini ada ai hoje koge kasal lakipur benagandi part 2 do leba short parakta ngasi 13 August ke mai lena program ama pangkoi kasal lakipur monitoring committee na sinlanguna areba program asida koi manipur di Palabada manipur di SPO biramba kogi se brenda asi phal lagi kungare ado horen se brenda na hariba ngasi program asi chief guest ni do mayam horen aina ada joraga program adu ai mayam yeng hanjage mayam su sung jeng yo do ai hojiki di kolar bonde lan thotna je ai numbo lekai jore ado horen ai short parak joraga mayam da ai program adu soi na mieng tahan jaga mayam ini tindak Halo, ya memang. Mahan banget ada South Barak Hall binakan di bukun biriba ibu tahu amadi iben tahu bu ikut nona kurang zari amadi ngasi ikoigi ama lebak ning bagi numit asida ikoina ima lebak na ngasi thimnari balan pham asida ima lebak ku nangam phiran thet pa ngamhan biu amadi ikoi khuding makku lamjing biu lamtak biu matik saba panggal thungna kuchu kulai puna makpina biu ima lebak ku nangam phiran thet pa ngambo hen jage haina budo iben dong da thumi zari United Club Organization Lakipur bu mitin nasi sindi duna chamaga kunthani thoi suba Patriots Day asi pangthok pibagi damakta amadi aibu mitin asida obirakpagi damakta ningsing birakpagi damakta haningai leitana oknona kurumjari athoi ba phambam nang sing da lengsin biriba Tamo Khaidem Kanta, President UCO, Tamo Takhilambam Bajeshwar, Ichema Yenkom, Purit Sabam, sorry, Takhilambam Bajeshwari, Ichema, Tamo Yenkom Upendra, President Manipur People's Front, Amadi, Tamo Dr. Purit Sabam Biramani, Editor Ichema Arambai, Amadi Lengbirak Iba Ipai Pal Imai Ben, Isilinaw Ibung Ipwa, Pai Kibik Umnamapu, Ikopno na Kurumjari. Ngasisi sa magatarani Thoy Suba, Patriots Day, Palan Tauri Manipur Kumbasin Batuna. Patriots Day Hai Taragadi, Patriot Haibadi Mama Lebak Ning Bahaibani. Mama lebak ning bagi numit haibani adu ngasigi koigi manipur gi oiriba ngasigi phibam sida mama lebak ning bakayam leiri amadi lebak asi hatu oge haiba masa kaya leiri haibasi aikoina handu oga amutang miyeng si sana yengaga kana na maribak ningi kana na maribak ning dre haibasi tangai phadana khangdok minaba mathok tabra haina khalle maramdi ekoigi imaleba manipur si hongjom lan gi matungda kwaidagi chawba lanpham
manipur gi puwari da amukta thengna gidiba lanpham asauba amada lepaga leirame khanghouda koi mangda amona bungna thambigre ai koi khongpham ama leitabadona tawri hai ai koi khongpham amata leihodana lansi thengnarame gyan tarapada langoi sal leirame yeknabana ai koi kaidongdoino haiba khangdre ngasi lansi manipur dagi oja singna tambire hai la lepa yagiroi lan yam kuina sathagini haidana lansi kuina sathagini haibase akoi mayek sengna dum khange lansi loisan lagana karama mongda loisan doino haiba ibungna ko dum thobirame huji aduna akoina lairisi manipur si maigai salai khangdana yeknabana langoi sallaga akoi gi amatta ngairaba imalaiba manipur si machet setlage haidana tugaidui yeknaba mayam ama yondui kuraki I mayam ama kupu semaga leibak si loisan gidore ngasi adu itaragadi nusiraba manipur gi wang mana khundaraga leigraba aigi maitai ireisa sing mapandagi kolong mayam ama laurakli ngasi kasardagi su sapana na laurei imalaiba nusibagi mayai duna mayam na thajadiba masanupi masana moina aibu manipur gi kobira aga mafam sida mitin sida wafam khara thambira namnabagi amadi khananabagi tanza se akoi longminari manipur gi ngasi hoiba phibam sida akoi ngasi haiba phibam si nongmada purakhibra nini da purakhibra karam haida purakhige haibasi akoi gi puwari si hando oga yenga kanda khangani manipur gi puwari si akoi da lisang sitna akoi gi education system academic syllabus sida tambirakaba na maram oidana akoi se akoi gi puwari masak khangdaba purup ama haibado akoi koi puwari si tasengnamakki soibedagi tambigidabra natragana thawoinamaki tambigidabra haibase sigi wahang sigi paukungda ngasi manipur mapangal kaiye sugam solino haibasigi paukung asoba no phangani aikoi gi puwari tambigidabagi maramse thawoinamaki tambigidaba maramdi puwari sida manipur gi mathabak sida imalebak ki mathabak sida mananggandagi thangna thinba mamanglomdagi thangna thinba imalebak se matuk sebai gi puwari mayam ama yawba agi imalebak sida tawgiba namthak mayam ama yawba sigi puwari mayam amadi sigi mamangda leiramba chahi lising ani henbagi phajaraba puwari se aikoi da tambiram taragadi ngasi aikoi maigai salai khangdana ka ngawnaraga lepise lepamoi manipur mapangal sumaina su solomoi aduna lisang sina policy amagi makhada aikoi ge horapam masak khangdana bahaidana aikoi ge puwari se tambirakte puwari mapung phana tambidrabani na horapam masak khangdre maraya uba upal gona tol hainaraga leiraga ngasi aikoi ge manipur machet tabagi phibam da leire machi aikoi punjanari tamdasu manipur gi mapandasu punjanaraga akoi kaidou sige na tanglam siele sigi sida tasalakpa amata oiba haibadi haiba adubu haiba puwari si mayek sengna thumina da taragadi akoi tasalakpa amata oirakpa haiba phibam se laina purakpa ngamoida manipur yamna luba phibam da lei ngasi awang mongpok lamdamgi lamdam taret si lepallaga mama taret oina thaminaraga yenginaba matamda atei mama singse yamna mamai chauthokna nungai na lepamgani mamai makalan masak khwaidai phajaba khwaidagi mathongna leiba aikoi gi ima manipuri ihingna hingsaraga mathibong marin pothoga moi taret gi maraksida masa aikhoina mapung phana ima ngak pangamdabadagi mabungning nusina mapi oro tara kappaga lepamgani manipur ima manipuri kandaba yade manipur kandaba suknya yade adu itaragadi kan bahibase lalong ama sangi khongpham ama sangi sigi lalong se kamaina yakadagi hai taragadi telapna aikoi gi manipur gi puwari se koi handokna samlapna amtang yengmina si aduga hauji oiriba phibam simaga aikoi naina minaba hauji oiriba phibam si manipur haiba pot ama leire lam ama leire hariba lam se kanglup amana imalebakni aikoi gi athoi bini mahak kanagumba amatana matuna ma sokong ngamoy sokpa yaroi imalebak ki damutai koi kudimak thengnani haiba lanni tengol ama
Sigi Lani Bengal Sida Mamang Taraga Satli Mete Haiba Purup Sina Mamang Taraga Satli Magi the Makta. Nakal Namadana Kaidore, Manipur said, Moigi Nate 700 square mile Katangdani, Aduna, I Koigi Wari, the Koigi Oiragalai, Aduna Koina Logo the Bani, Manipur to guide the Bani Haiba, Lani Bengal Amaga. Lani Bengal Ani said, Lan Tonare, Manipur Kangada Bani Haiba Ama, Manipur to guide the Bani Haiba Ama. Sige ani sida yena riba maraisi Manipur tugai gani dabani haina yet riba maraisi lisang sena 1949 gi matung sida lakiba kholau ngakani sige kholau sida Manipur se adu ada mayam ama haire aduna adugini adani haidana adubu ai koina khuding makna khangni nagadaba si Manipur gi yena bana su khangadaba amadi Manipur masa Manipur ningjari ba masa ai koi khuding makna khangni nagadaba se Manipur haiba lamdam si kaino haibada Pak Pasauba, Akoknaba, Amalay Balam, Mahakilin, the area Amalay, Amadi, Namkai, boundary lay. Kada Kana, Awang the Kana, Numpuk the Kana, Nungsuk the Kana, Hibalin than a labor, Lam, Amakapni. Highly Magi area, Amadi boundary. Sigi said, Awang Numpuklam, the labor Lam, Amani, Haidana area, Amadi boundary, Sigapona, recognized the Government of India, Gazette. Notification the Toga Makoi Gazette recognized the label Amagak Neva. Adu Itaragadi, Satre Sanipan, and Amare Yelika Tonga, Pudding Makor, Makuina Mare Yetke Haitaragadi, Mate, the Yetkadabanate, Gazette of India, Adu Challenge, the Wumba, say sang, documents, evidence, Utur Uhaina Mate, Sinagadaba, Aswaida, Naset and Chetki, Mantikna Badona, Pangang Nabaya, Wapum Nate, Masileba, Amagi Wahoni, Aduna Pangang, the Haina Queen Mate, Tangadaba. Masagi lian double mama lady, Sigilam Sikamina Semeli. Sahi Lishingani Puari. Sahi Lishingani Puari, see a koi Karama Puari no Hane Yamakomatamda. Written history, Aiba Puari Leba. Awang no Pokam Damda, Aiba, Iek Leba, Aiba history Leba Silam, Ohungani, Asamne, Tripurane, Manipurne. Iek Leba, Masagi, Mayek Leba. Kunai ama haibase malem gi mafam kuding makta leite kunai ama chakot pagi thak unba matamda mayek leibra haina matam pumre yengi ai koi mayek se karam ganda leiram ge leiba hogi ge haibara Krista pok tu nei mamang dagi ai koi iyek leiba hogre adugi iyek tuna ai koi gi puwari mayam ama thanami karam makal gi puwari se machet ama gak nate bibhag kuding makki lengak lon yumbal lon nitauron leimaron Kuding mak tung the Tulak Kadaba, head lady by departments, Bibha, Kuding mak tung the Tulak Kadaba Manipur, to Lakadoriba Kudong Tiba since the Gay Isana Kamana Mak talks the Gadagi Hibagi, Opta, Triana Tanamba Makalgi, Aiba, Puari, Matanam. Sige Aiba Puari, see, Gimatungina, Equisi Karam Hina Semaki Hibada, Puruk Punsaga Marie, Yellow me, Sina Manipur says, Sahi listen Ani Samna Semeli, my days Hime. Salai taret matang pullaga. Lady Bapuru Punta Marisi, Karangana Lapa, we Kanaga Punjangi, Kaidogi Haiba, Wari the Lui, Iraga, Aibo in a Lui later of what not the Nipo. Aduna, Nasi, could Yeliba, Aiba Matung Marie Kandava, Kanai, you know, the number of Putura, even my aunt said, Masi Tungpo in a Satnavayaba, Wapam Amabong Nate. Masigi wapam sida yung pam oiraga Manipur tugai gani hai taragadi madugi tugai na baduda law tu na baduda yaw ba Bharat Sarkar do adu suyaw na ikoi na challenge to batangay phati sahi tare kun takpada Manipur lanjele sahi tare ki manunda Manipur hanjale adu natana lisang se na koi kanam ta gi mikha polaga lairaktre 1891, sok lising ama samapan mo drama toy. Sida Manipur Mikha pon daw re. Sige Mikha pon daw ko Manipur si Mikha pon din ay mamang sida British Burma, British na loksala ba Burma amadi British India ani gi marakta sappagalay koilams. Sa graba empire numitta banay daba mapan nay na mapanggal kan ba amadi inakun ba empire ng British. Siya na loksali ba sa rubalam anigi karakta yang pik na nung anigi marakta haway na lay tungtin nali
mathau na lai na hingi British na toina Burma phau na satpasida Manipur gi aya basum log basida moi su wasal le asuk people langam si boy ko na ko loksal la si haidana khana raga ma ko na loksal na bo hona basida British ki usual tactic ne moi na adum sijina ba kulai divide and rule policy hai se mi si tugai ba aduga mi se control toksan ba aduna Manipur da makoi gi agent thare aga ekoi gi konu kangla sida makoi lisal laga sange aduga kutniti to ba hore amnai ba maya marak sida yekai tingai ba singsep tha ba horakpa sidagi matam dugi ekoi gi ipai pu singuna khange la ibase lai na la panate Manipur loksan na bala loi lam san na bala adu itar gadi ekoi kai do batai haibas mi su yam banate lan mi tengol su yam na lai banate kulai su yam na lai banate matam duda adubu ekoi gi ipai pu na kaya gi matik mathau na lai ge haibada aduk maman yam na thari ba British ki agent sing do ekoi na manga kap khie kai maram gi Manipur da hawrakan mu hai noi oining bo oyo prithvi da khwai shakti lebe empire so oyo noi oining bo oyo noi tongning bo tawu so taida adubu Manipur da singna rakanu na koi luren lobong ngammi ai koi da singna raktara gadi imale bak singna raktara gadi kana ta ki de hai bado matam du utkhi madugi matunda kongjom lan lai kongjom lan se thengna da yad ragani एक अरे बाल अन्नी तेंगोर पूरा तोरा बनी खुशू खुलाई पूरा लाख तोरा बनी बर्मा दगी सो थोमजल लकदोइनी इंडिया दगी सो थोमजल लकदोइनी अदोइ तारगदी मणिपुर के लांगनी मसिंग याम दबा खुलाई मसिंग याम ना पाई दबा सिंगुना ngamaroy hai bisi khangabane ba langsi maithirani imale bakse khudum sandrani mikha polani hai bidi khange adubu mikha polani hai taragasu ekoi gi ipai pu singdo Sangja gide ba British ka Lanmi tengol singdo British ka lang theng naraga mathwai loi na makathoki ba amadi lemhau ba ipu British Rajib amadi ipu thangal haida bungda phasi tauraga mathwai kathoe mama lai ba ki damakta sigriba mayam duna thanami ba param mama bak thaname ba kaino haibada yengna badu oining bo oisano noi kana gumba amatta da kirakanu haiba aduga leibak ki damakta tungda la kadar dauriba mirol gi damakta matam pumbada na thwai hanna kathor o haiba mirol khudingna hanjan thawai katlaga ima leibak ki ningtam base amu hanjan la u ngasi aikoina kathui sumaina na koisuna thonga leira o haina thanamba adugi palan ne ngasi aikoina 13 August da marai ba ki damakta ima leibak ningba gi damakta kauriba palan